Kuki militant group singi Soo agreement makata na chatna dana ba Thadou inpi Manipur na lengak taksilakli. Kuki militant group singa chatna riba suspension of operation Soo agreement kudak tagi chatna dana ba demand tawduna Thadou inpi Manipur gi maikai digi Chena kuntra ga mga panba memorandum ama India lengak ama di Manipur amasung Assam lengak tapisin kray. Thadou inpi Manipur gi memorandum aduda Thadou community asi masagi identity leijaba maning makatamba ethnic group hamani. Thadou community Kuki nate amadi Kuki gi makada leite haiba wafam mayek sengna thamli. Ing tapa khunai ama oina ningsing bathoktraba matamdagi leijarakiba Thadou tribal community gi ing tapa punsi mahing asi kumja 1970 gi paring gi angan basarukta radical Kuki supremacy ideology na achauba singnaba ma oirakhi amadi kumja 1980 gi paring gi atheng basarukta Kuki militancy gi iholakpadagi amuk ka hena Thadou community gi fibam asi soksilaki hairi colonial construct ama oiriba Kuki haibatam asi Manipur amasung Assamda leiriba yellow mi singna masak khangde except taude Myanmar da subgroup kun yankai ga humdo yauna leiba chin ethnic group ki manungda Thadou asi masagi ethnic census population code leijaba indigenous ethnic group ama oina recognized tawba community amani adobu Kuki di ethnic group ama oina recognized tawde amadi makhoi gi oiba puwari leiba aduda leite haiba wafam memorandum aduda palli memorandum aduda makha taraduna Kuki group singa chana riba suspension of operation Soo agreement asi mapung fana fail oire agreement asi Kuki militant singda ahenba sakti piduna Thadou miyam gi mathakta criminal activities sing chathanaba onthoklei agreement asi na makhoi bungak senduna kankhatuna parallel government amagum makhoi da tawningba tawhali Kuki supremacists singna Thadou gi mathakta cultural genocide chathaduna Thadou gi identity bu manghanaba honari Kuki supremacist network asida Kuki Soo group sing CSO sing Kuki in peace KSO Kuki Church maru oina Kuki Christian Council amasung Kuki worship service yauduna makhoina aronba campaign sing chathari hairi Kuki militant sing asina democratic process bu masak thihanduna paksana mikhalda aranma thawong sing booth capturing voter intimidation amasung force block voting chathaduna Thadou amadi atai community singi bot thadabagi hak sing matuna lakli makhoina miyam gi chawko thorangi thadarakpa senfam sing nam haduna lauri amadi cross border terrorism gi thawong sing chathari Soo agreement asina popi thaba amadi drug trafficking gi thabak sing hengal halei Manipur asi drug ki makol ama oihanduna topa golden triangle ama semgana ba honari haina su fogdorakli hauki bachahi ke asida Soo agreement asina peace amadi stability purakpagi mahut terrorist activities sing criminal political amasung Sansanist agenda ama oina onthoktuna leire agreement asigi marumda Thadou community gi mathakta leptuna hingsa gi thawong sing chathari amadi mikhalda aranba thawong kaya fongna chathari maram asina thuba matamda central lengana Kuki group singa tawnari basu agreement asito kadabani haina su prime minister Narendra Modi home minister Amit Shah Manipur gi governor Ajoy Kumar Bala amasung Assam gi chief minister Dr Himanta Biswa Sharma da taksili memorandum adugi copy Ministry of Home Affairs MSA gi notice in charge AK Misra Intelligence Bureau IB gi director Tapan Dekha amadi atai ministry asigi mari leinaba official sing da supisinki Tribal Girls Hostel da leishiliba paramilitary forcing lauthokadabani TYCM Imphal gi Olambulen da leiba Tribal Girls Hostel da leishiliba paramilitary forcing khudak da lauthongnaba mari leinaba authority sing da direction PBU haina Tribal Youth Council Manipur TYCM amasung TYCM gi Women and Child Wing na Manipur State Commission for Scheduled Tribe MSCST da ngasi cherol ama piduna wakat kray TYCM na thadorokpa cherol ama da mathaki wafam asi phongdola duna council asigi Student and Education Affairs Department amasung Women and Child Wing na Olambulen da leiriba Tribal Girls Hostel da media gi mioi singa loina na August 19 da yengsinki yengsinba du da hostel asi paramilitary force na loina mag leishinduna leiramba thengnaki Manipur da leiriba Tribal Girls singi mahai masing tambada khudong chana ba haiduna Tribal Affairs and Hills Department Government of Manipur na hostel asi sakhibani adubu hostel bidding asi paramilitary forcing thamjinba sina hostel asi leibagi artha thoandre tawriba thawong asi Manipur gi tribal maheroi singi hakmat pani hostel asi da security force thamjin khrabana Manipur gi arapa mafam singdagi Imphal da direct tamliba tribal maheroi nupi macha kaya lau singu tawraga hingjaba mama mapa singna paisa tingna yamna wana asan bayum singna thamduna mahi tamhali
Asiguma fibam asida Imphal da leiba amata ngairaba tribal nupi maza singi hostel da leiba paramilitary forcing chalhan khinaba council asigi maikai ahiba cherol amang asi Governor Ajoy Kumar Balada pisinkre cherol adugi copy sing Manipur Security Advisor Chief Secretary Additional Chief Secretary Travel Affairs Commissioner Home Department DGP amasung Travel Affairs and Hills Department gi Director da supisin ki hairi kam jom haumiyal asimang na chinkuki narco terrorist na Manipur gi unity da threat tawri takle kokomi community marakta amaga Wakhal taminaduna ingtapalamdam ama puraknaba pandamda Manipur gi CSO sing amasung Thadou NP Manipur ani gi marakta August 6 ta Imphal gi Classic Hotel da pangthokiba Road to Peace Covenant of Community Understanding da sarugyaduna unity amadi reconciliation gi haibasida chapchana thajaba thamkiba Thadou Literature Society gi chairman Nehakam Jom Haubu tamthina hatkiba simakna Chinkuki narco terrorist sing na Manipur gi integrity da signary haiba takle haina coordinating committee on Manipur integrity kokomina hairi Kokomina Thadorokpa cherol amada Thadou community gi luchingba ama oiriba Nehakam Jom Haubu August 13 gi numidang pung 3 makhairom tabada Karvi Anglong District ki Chonghangbeng Manjada leiba masama ki mayumdagi Chinkuki narco terrorist outfit sing UKDA NKRA ga samnaba extremist singna Chingnabani singna faduna pukhraga tamthina halaba matung manaknak paturel da thadakhibadagi hakchang thiba khangdana ngasi fawba leiriba sigumba miat asi Kokomina akan mamong da condemn tawi Manipur da ingtapa hanjilaknaba community singi marakta nungsi chanaba puraknaba khaibung tabada Manipur amagi damak akiba leitana kholaw lawriba miyoi singi mathakta narco terrorist network singna lona systematic oina target tawduna hingsa gi thawong kaya leptuna chathari apunba Manipur amadi ingtapalamdam amagi manglan sagatchariba miyoi singbu manghanba amadi apunba panggal sagatnaba honarakpa singnam thaba haibasi makhoi gi pandamni Tharang asigi manung chana Nehakam Jom Haubu su tamthina hatkibani hari asigumba terrorist sing asibu peace talking mingda India government na yokhatuna thamba thawong kokomina condemn tawi suspension of agreement su bulana sijinaduna masina narco terrorist sing faction sing bu yokhatuna amadi kankhatuna India government na thamli law and order gi fibam thugariba yellow mi singi marakta nungsina handanaba honabaga loinana criminal gi thabak sing chathariba terror group sing asibu stakeholder ama oina India government na peace talk tawriba sima India lenga ki maithong anilongba policy ni hana su phongdorokli Cherol sina makha taraduna ingtapa pamjaba Manipur miyam gi apunbagi pangal na asigumba terror sing asi mayok naduna makhoi gi thausil tharang mai pakhan gumsi civil society sing local community sing amadi institutional forcing ama toina khusam na duna terror unit sing asi maithiba piduna ingtapa lamdam ama ohenna bahona minaba matam oire apunba Manipur amagi aikhoi amata oisi haibasi Jom Haugi martidam asina nauhongna na maira chukhat piramle hairi POK da Pak Army helicopter crash da miyoi manga sikre Army helicopter ama awang thangba Pakistan da ningthokaba numita crash tawbada tongkiba miyoi manga loinamak sikre haina military na phongdokre helicopter adu changnai na training gi paikhiba da technical gi asoiba leiraki amasung crash tawki haina Army na statement amada haiki MI-17 na tongkiba pilot ani crew ani amasung flight engineer ama sikre district aduda police official ama namasigi mamangda nauna propose tawba helipad amada test landing amada helicopter adu crash tawkre haiki helicopter adu ayupung tararom tabada Gilgit Baltistan da Diamar district ki chingi lamdam oina tawba tourist singi area amada crash tawkibani madu Khyber Pakhtunkhwa province da iseng isawgi relief ki thabak sing pangthokpada government MI-17 helicopter ama crew manga amasung pilot sing loinamak sikhiba amagi chayol kharagi matungdani haukiba chahi khara sida khanung chup thangba Balochistan province da iseng isawgi relief operation sing chathabada army gi helicopter crash tawbada 2022 da servicemen manga amasung army gi makok thongba commander sing gi manungdagi ama sikhiba adu yauna Pakistan da misi mina thokpa helicopter crash kaya marum thokre Thadou luchingba hatkhiba sina Manipur irang loisinaba honabada nungnangba amadi ninghanaba pokhale MMTU Maitaiga wari sarui haibagi maralda Kuki Lalhoubasing na Thadou luchingba hatkhiba sina Manipur irang loisinaba honabada nungnangba amadi ninghanaba pokhale haina Maitai Tribe Union MMTU na phongdorakli MMTU na Thadorokpa cherol amana hai 2023 gi May 3 dagi thorakhiba Kuki amadi Mitai muknabagi lana sigi matung Thadou amasung Mitai na haukiba August 3 amadi tareta lamdam asida ingtapa amasung tangdulay taba puraknaba Mitai CSO singawari sanaba yauri haibagi damak Thadou NP gi luchingba Nehakam Jom Haubu India ga su tawnariba Kuki Lalhoubasing na minung silaitana hatkhiba si khwaidagi laibak thibani miat pasing asina ngasi fawba asi bhakchang phangandaba asi khwaidagi awang bathak da condemn tawi India ga su chathariba Kuki Lalhoubasing asina awang nungpok lamdam da khundariba furuf kaya da landaba lepri Tamthiba miat ki thawong asi lamdam asida khundariba furuf singna masagi identity amadi furuf ki nat culture ngang na hingba yaroi Manipur da santi purakpa yaroi Manipur bu
Machek kaya thongna thugaigadaबनी हाइबा फिरेपसिंग होंगबा यारोय हाइबगी पांदमदा थादौ लुचिंगबा सिबु हाटखिबनी MMTU amadi thadau luchingba singi marakta haukiba June thadagi August 8 faubada tangka kayarakta wari sanaki haukiba August 8 ta apunba Manipur amadi tunglamchat amagi damak puwari oihawragadaba warif kaya sulominaki warif singasi kanagumba community amagi mayokta natte khundaminariba kaya kainaba yadana leiminaragadaba furup singi marakta amana amagi saktam ngakna hingminaba hojik apunba Manipur amagi mayokta Singnarakliba kaya si punna thengnaminaba haiba wafamni thadau luchingba jomhau maiteiga wari sanari haibagi maralda hatkiba sina chahi ani helaklaba muknabagi lanasi loishinhanaba hotnabada nunglangba amadi ninghanaba pokhale India lengangna su chathariba Kuki Lalhoubasing na Kuki nataba furup macha kaya bunamduna nongmai chingdolda masagi leijariba furup ki saktam khudingmak muthallaga Kuki haiba kanglup asida namfuda tinsinnaba hotnari Masigi manungda thadau kanglup singbu Kuki da namfuda punsinnaba hotnaba asini haujik India lenga kasu chatnariba Kuki militant sing asi santi thugaiba amadi kanglup furup kaya da hauhauduna violence chathariba asi yenglaga India lengakna su asi makada na chathafam thoktre haibasidi yamna mayek sengna taklabani leikhidaba jomhau asi ma ki thadau khul khaktana tana thengnaba khul kaya da Khunda minariba tongan bakanglup furup singa nungsi chanan leiminanaba hotnaramba misakni masigi mathakta mahakna mafam madugi miyamgi damak chengchak yenba leita laira ana layengi mateng piba khungangi miyam chawkhatnaba hotnaramba misakni thadau luchingba sina thadau lon amadi literature chawkhatnaba kana honaramki mahakna thadau singbu masagi identity amasung culture ngakna thamnanaba masagi aroiba miku fawbada masagi fireb adu chapchana lepki haina cherol asina makha tarakli